Train station da missile Kapsinduna miyo Yankhibagi thoi Hatkhibagi Akanba Paokhum Malemna Russia da Piba Ukraine Pamli Russia gi forces singna Ukraine da miyam tinba train station amada missile Kapsinduna yamdraba da miyo Yankhibagi thoi Hatkhirba matung Ukraine gi President Volodymyr Zelensky na Russia da Malem gi oiba Akanba Paokhum ama Piba mahak pami haina phongdokre Irai numit ki ahinga thengbada wangang bada Zelensky na khonjel sawbadagi kangkhalakhe Ukraine gi nongpok thangba sarukta landana ba Russia na midyang thamlakpadagi sena ba honariba miyoi lising mari tinduna laiba Kramatorsk train station da Russia na missile kapsilakre haina mahak na phongdokhe thong asi war crime chingi haina mahak na makhata na haikhe Russia na missile adu makhoina kapanate haikhe sikhiba singi manungda angang mayam yawi amasung miyoi mayam ama thina sokhe attack adugi matungda lauba photo singda asiba changsing Tarpolin sing na kuptuna laiba amasung angang singgidamak haina Russian lolda thaba rocket amagi message sing utke artha mapung phadaba Russian wahai sing aduna missile adu angang sing sikhiba natraga namthabagi damak laman khumnaba thakibani haiba malle wahai sing adugi chapchaba artha hojik phawba khangdre train station da missile kapsin khiba na malem gilusingba singi thamoi kaihankhe masigi damak wahai amata laitre haina European Union Commission gi president Ursula von der Leyen na Ukraine khongchat manungda paumi singda phongdokhe Russia na chatliba tamthiraba lichat asi sangdamningai amata laitre haina mahak na haikhe Russia gi forcing lauthokraba matung miyoi kaya Hatkhibagi ayekpa khudam phangkhiba kip manakta leiba town Buchada choba mangpham ama tawkhaiduna worker singna haksang mayam lauthokraba matung train station da attack tawkhibane Buchada miyam paksana Hatkhibagum Russia na chathaba tai war crime mayam gumna Kramatorsk ta chathakiba missile attack adugi mathakta tribunal da wayel chathagadavani haina Zelensky na haikhe kana kari tawkhe kana kari order sing pikhe missile adu kadai dagi lakhe kana na purakhe kaman yathang pikhi amasung landa si chathanaba matau karamna yakhe haibagi akuppa marol khudingmak khangdokna bahonagani haina mahakna phongdokhe Ukrainian singna yamna kanna thingbagi Kip khudum chanba ngamdraba matung Russia gi forcing na hojik makhoi gi midyang Ukraine gi nongpok thangba sarukta laiba Donbas region da onsin khrei Donbas region da laiba miyoi ayamba Russian lon ngangi amasung industry laiba mafam ne amda masida Moscow na sogatpa lalauba singna chahi nipan Ukraine gi forcing ga lan songna duna lakli amasung mafam khara khudum chan khrei train station adu Donbas ta Ukraine government na control tawba lamdam lairabasu Russia na Ukraine bu attack adu chathabagi maral sikhe lamdam adu da Moscow na sogatpa amasung Russia gi lanmi singa naksinana thabak tawba separatist singnasu train station da missile kapsin khiba adu Ukraine gi forcing na ni haina maral sikhe adum oinamak nongsuplom gi expert singna Kremlin gi spokesperson Dmitry Peskov na Russia gi forcing na adugumba missile makhal sizinade haina phongdokhiba wafam yaningdaba phongdokhe masak takthok taba nongsup ki official amana Russia gi forcing na missile adu sizinaduna lakli amasung attack tawkiba mafam amasung saitheng yanglaga madu Russia gi missile mali haikhe Ukraine lanmi singna soklaba Russian prisoner nongmaina kaptuna hatkhrei Ukraine gi nongpok thangba sarukta thokiba thokdok amada Ukraine lanmi singna Russia gi soktuna laidaba lanfa amabu nongmaina kaptuna hatpagi video ama Moscow laingakna social media da thadorokhrei loinana Russia na makhata na Ukraine army singda war gi prisoner oidaba lanmi da nongmai kaptuna hatli haibagi maral sirakle thokdok asi Buchada hatkiba tamthiraba kiba phanglaba bihar adu thokraba matung nongmagi matungda thokiba thokdok ne Russia na thadorokpa video footage asi ahanbada New York Times na verify tawraba matungda Russia gi lanmi haliba sing adu Ukraine gi lanmi singni haiba khanglakhibane video adu da Russia gi lanmi mari makhoi gi lanmi gi oiba chapchaba fizol setlaga sorok amagi mathakta yamlaba igi marakta asiba hakchang sing adu taduna laiba ukhi makhoi mari gi manungda ahum de makokta nongmaina kapagi dakpham sing lai aduga mari suba miyoi aduna masa pumbada nongmai maruna panbagi saktam sing utle miyoi adu mahake jacket adu singkhatpada sor honbagi mawong ubadagi Russia gi londa miyoi asi hojik phawba hingle mahak sor holi haina laurakhi haire matung tabada Ukraine gi lanmi aduna mahake rifles adu hingliba Russian lanmi aduda tawduna nongmai maru ani kapsin khe matungda mahakna haksang aduna lenglakpa khudingi nongmai kapnanaba sem saduna laiki haire miyoi aduna camera da onsilaga wangang bada Russia ge infantry fighting vehicle
V mark thaba gari asi hojikti Russia gi military hardware na Ukraine da operate tawduna thajilakpa vehicle ga chap manare haikhe atopa nupa amana yamna akanba kholawda a little trophy haina lawkhe atopa lanmi amana Salava Ukraine haibadi glory to Ukraine haina kanna lawkhibagi video footage sing uthorakhi haire video amadi image sing ase thadorakraba matungda buchagi lambi sorokta makut tungbunna asi bhakchang kaya tadunu laiba ukhe matam aduda kiptagi Russia gi lanmi sing thokrabane mafam aduda asi bhakchang sing I marakta tadunu laiba amade mawong maril tadana asi bhakchang sing phumjinbagi thabak sing adu malem pumbana akanba mawongda yaningdaba phongdok nakhibani loinana thogdok adugi matangda Russia gi mayokta chap chana thigatuna akanba action laukanaba taksin khiba laikhrabane Busada Hatkhibagi mihar aduga mari lainana Ukraine na hawkiba nongmaijing numita akanba mawongda maral sibaga loinana Russian singna sahar aduda yamlaba miyam hatkraba matungda Ukrainian lanmi singna Eastern Ukraine gi lanfam adu mai paktuna kippu handokhibani adubu Ukraine Russia gi mathakta siriba maral asidi hawjiksu Russia na yaba laitri haide Russia tanthokpada Biden na thagatkre Ukraine gi mayokta lan tawbagi damak Russia bu Human Rights Council dagi suspend tawnaba United Nations General Assembly na phirep lawbada United States ki President Joe Biden na thagat pa phongdokre Putin Russian President Vladimir Putin na sathariba lan asina Russia asi kamdong na prithivida tokhai na tari haibadu makhata na uthokpa maruoiba khongthang amani haina Biden na phongdokhe UN General Assembly da member laibak ayambana Russia bu suspend tawnabagi damak vote pinaba US na ally amade partner singda naksinana thabak tawkhe Masigi maramdi Russia na yamna chawna amasung atamna human rights thugairi haina Biden na haikhe mahak na haikhe Russian forces na war crime tawre Human Rights Council da Russia gi mafam leite ngasigi itihasik oiba vote asigi matungda Russia na council gi thabakta yawba ngamlaroi amasung Ukraine da Russian forces na miyoibagi hak khongaw na bagi matang da council gi inquiry commission na thijinba da Russia na aranba pau sandokpasu ngamlaroi Bucha yauna Ukraine gi mang taklaba sahar kaya da uba pangliba saktam sing hakchang chahum gi mathakta hundoklamba chawba mangpham gi saktam sing asina yamna tamthiba amasung aikhoi gi apunbagi khunai asibu yamna sagorhanba amani haina US ki president asina haikhe Russia na oidaba wangang liba mayam si Ukraine da thokhiba thogdok kaya gi kakpa yaroidaba khudam singa changdamnaba yade hauruba leitana Russia na Ukraine gi miyam mathakta tamthiba mawongda landariba asi leibak pumnamakna yaningdaba phongdokpiyu amasung Ukraine gi mathawna leidaba misingna masagi ningkha tambagi-damak lan soknaba asida support tawbiyu haina Biden na appeal tawkhe Russia bu Human Rights Council dagi suspend tawnaba resolution adu United States Ukraine amasung ally singna puthokhibane Russian forces withdraw tawkraba matungda butchada tamthiba masak kaya thengnakhiba adugi matungda puthokhiba resolution adu UN General Assembly da member laibak marfudraga humdoina maikai da bot pikhe laibak kun mari na mayokta India yauna member laibak yangkhai ga nipan na bot thadaba yaukhide aduga member laibak taraga nipan na voting gi thabak apunbada yaukhide General Assembly da bot hek launa baga Russia na member laibak nifuga taret na Shaba Council asidage makhoi masana withdraw tawjari haina laukthokhe